अहानबदा मरोइबा पाउसिंग पिजरे फोक्स न लुचिंगदुना सेनापति फाउबा चटकदबा पीस रैली सिक्योरिटी फोर्स न थिंगदुना सेगमाइदगी हेलनख्रे कुकी सिंह न तालिबा सेपरेट एडमिनिस्ट्रेशन अमदी कुकी सिंह न तालिबा सेपरेट एडमिनिस्ट्रेशन अमदी यूनियन टेरिटरी असी ओरोइदबा वाफमनी हाइना यूनियन होम मिनिस्टर अमित शाह न फोंदोख्रे मालेम की नुपी की पालन गमरी लेनेना प्रेसिडेंट द्रौपदी मुर्मू ना याइफा पाउजेल पिरगले इम्फालदगी सेनापति फाउबगी पीस रैली अदु पंथुंगफम यौब ngamखिद्रबसो फोक्स अमदी मणिपुर मियामगी ओनदी अचौब माइ पाकपा मनि हाइना टीएस मनिहारना फोंदोख्रे स्टेट असिदा तंगु लैताब फिल्म पुरकनबा अमदी अयत अपन यावदना चतोक चसिन तौनबा लैंगाकना लौखटपा खोंथांगी सरुक अमा ओइना लंबी खरदा ngasiदगी बस सिंग अमदी हेलीकॉप्टर सर्विस हौख्रे अमदी मणिपुर प्रदेश यूथ कांग्रेस कमिटी न सिंदुना ngasi मालेमगी नुपीबु इकाई खुंगनबा नुमित ओइना इंटरनेशनल वुमेन्स डे पांगथोख्रे खुरुमजरे ममी टीवी ने संदोकचब मणिपुरी प्राइम टाइम न्यूज मिलेंग ताबिरमनिबसिंगबो तराम नोकचरे हौजिक मियामदा पाउ संदोकना पिजरे यूनियन होम मिनिस्टर अमित शाह ना ngasi मार्च की तांग निपानदगी चिंग अमसुंग तंपाकी लंबी खुदिमक फ्री मूवमेंट ओइना चथोक चसिन तौबा यारगनी मदुदा अथिंगबा पिरकपा खुदिमक अकनबा एक्शन लौखटकनी हाइना लाउथोख्रबा मतुंग ngasi फेडरेशन ऑफ सिविल सोसाइटी फोक्स ऑर्गेनाइजेशन ना इम्फाल की माउ मार्केट तगे पीस रैली अदु चटनना बखोनबदा सिक्योरिटी की माइकैदगे परमिट पीदे हाइदुना अथिंग पीखे अदुबो नाकलनी की मरक्ता ngaihaknaraba matung फोक्स की रैली अदु मखाताना सेनापति तमना लाकपदा इम्फाल वेस्ट एसपी यावना यामनबा सिक्योरिटी फोर्स सिंगना सेगमाई बाजार खरा हेंदोरकपा अदुआइदा खोंगजत अदु अथिंग पीदुना मखाताना चलहनखिद्रे अमरोमदा ngasi फोक्स ना सेनापति तमना शांति की पाउजेल पुबा खोंगजत अमा चटकनी हाइना लाउथोखिबा अदु कुकी की तोंगान तोंगान बलुक अमदी विलेज वॉलंटियर सिंगना कुकी ताबा मफमदा मैतै अमता चंगलकपा यारोय हैना अकनबा वाफम कया फोंदोख्रबा मतुंग ngasi फोक्स की पीस रैली लाकनी हाइबदगे कुकी सिंगना लंबीदा उवा पेसिंदुना नेशनल हाईवे लंबीदा चथोक चसिन तौरिबा गाड़ी सिंगदा अथिंगबा पीबगा लोइनना इम्फालदगी लमथाखिबा मणिपुर स्टेट ट्रांसपोर्ट के बस अमता चटपा यारोय हैना अथिंगबा पीबदगे सेंट्रल फोर्स अमदी स्टेट फोर्स ना लंबीदा थिंगिबा कुकी मियामबो टियर गैस अमदी स्मोक बॉम्ब कापतुना तंखाइख्रे थौदोक अदुदा लंबी थिंगबा यावबा मियोय खरसु असोक अपन यावखी हाइरे अमरोमदा अमित शाह ना ngasiदगी लंबी चथोक चसिन फ्री ओहेलगनी हाइना लाउथोख्रबसु कुकी सिंगना यूनियन होम मिनिस्टर अमित शाह की वाफम अदुबो सिंगनरदुना नेशनल हाईवे सिंगदा अथिंग पिरकपा सिदा करी अमता एक्शन लौद्रिबा करीगिनो करी एक्शन लौगदौरी हाइना मियामना चौबो वाहंग अमा ओइरगले।
Cookie singi manglan ama oriba makhoigi separate administration amadi union territory gi wafum ase center na yabang amnoi da wafam ni haina union home minister Amit Shah na Manipur gi governor da khangalakre haina paw gi source amana haire hiram masigi matang da paw gi source amana haibada haukiba tang amada union home minister Amit Shah na chair logduna pangthokiba Manipur gi security review meeting aduda Cookie job furup na taliba union territory gi demand ase yabang amba wafam oide haina Manipur gi governor Ajay Kumar Balada khangalakhiba su leire hare kanagumba furup amana union territory gi makhada separate administration ama tan ba haibase magi furup aduna tribe masing hena tarabadi madugi hak adu oithofam thokte yabasu ngamba oide maram masina tribal masing na hena leiba Manipur da leiriba Cookie singna taliba makhoige demand oriba union territory gi wafum se yaba ngamba oide haina haikhiba su leire Amarom da center ka su chatnari bala hlolup singna phong na khulai pairaga chathok sasin tawriba sing ase makhoi gi designated camp sing dagi leihanana ba hariba wafam ase makhoina thawai daba tarbade maduda thengnaba jab chaba action su lokhat kani haina union home minister Amit Shah na official oiba miyoi singda khangalaki haibaso hariba paw sigi source aduna makhatare Malem gi nupi gi numit ki palan gamari lenana President Draupadi Murmuna yaifa paujel birakde Malem gi nupi gi numit ase nupi gi sakti amadi makhoida lebaki amadi khunai gi damak pangthokba thoidok hendokpa thabak sing adubo ikai khumnabo utpagi thoram amani haina President Draupadi Murmuna phongdorakle President hai nupi haibase imung khunai amadi lebaki khwaidigi maru oiba saruk amane makhoina tongan lam singda singnaba kya galonena mai pakna changsile President makha taraduna nupi singneso samaj ke amasung sel thungi phibam fagat hanabagi damak thabak kaya ama makha tana paikhatle tangai fadaba sulei haike malem gi nupi gi numit palan gamari lenena Manipur gi governor Ajay Kumar Balana yaifa baujel pirakle amarom da ek sem nongthombam Biren singneso malem gi nupi gi numit ke palan gamari lenena yaifa baujel pirakle thongna farabi nupi kya malem gi mafam kaya da poke makhoina miyam gi damak kathokpaga lenena Pangkiba thabak singtha sing loiba naira roi haina su thagalakhe Imphal dagi Senapati Fawagi Peace Rally adu Panthungpham yoba ngamkhidrabasu Fox amadi Manipur miyamgi oinadi achoba mai pakpa amane amadi India lengaki oinadi achoba mai thiba amani haina Federation of Civil Society Fox ki President TS Manikumar na phongdokre wafam masing asi Fox na sinduna Manipur miyam galoinena chatkiba Peace Rally aduda security forcing na Sekmai Bazar da athingba thamkibana Panthungpham yoba fangdana halaknaba matung Kabo Laikai Dalaiba Federation of Civil Society Fox ki office da famkiba paumi singi mifam amada mahangnu phongdokibane Fox ki President TS Manikumar na makhata na phongdokibada tha sigi tang amada India lenga na thamkiba wafam adugi matung ina Peace Rally ase yanare khanduna chatkibane Imphal dagi Senapati Fawba khundariba kanglup sing asibu unaduna wari watai tongminaraga Manipur da tangdu laitaba ama amuk hanna puraknabagi wakhalonda khongjat ase chatkibane Khongset asina panthung yoba ngamdrabasu miyamda kanaba amadi piri haiba yai madudi India lengak amadi Manipur governor na tha asigi tang nipan dagi Manipur gi lambi sing free oina chatpa yarani haiduna kaisu khangsadaba miyoi kharana bus natraga car da chatlubada khudong thibadagi kaya amasu mayek sengna khanghale haina lawe tungda tholakadaba khudong thigadaba kaya amasu khongset asina mayek sengna khanghale amaromda India lengaki khudakki resolution lauraga thabak oina tawraktaba sida Manipur gi mipum khudimak nasu para ama tamhorasi haina makhata ke maru oina makoina nahan tarik wan logi ba adumul ba resolution dugi matungina koi yamna proud oina yamna nuaijana koi Manipur gi miyam si gyan dara hoining dra koi apam da salaga dairi ba mapam dugi chinau sing loina na koi phamin haraka da punna kashun tison to dra ka da mu halakwa
साइड साइड खुद ताब कम्युनिटी खुदी चिनाउसी फेस टू फेस तौर वारी चारकान तंगू लेतादब फिवम से थोकनबगी पाउजेल से पूरगा आशा तौर चचबने इंडिया लेंगाकी असोब ऑर्डर हैगद्रा मकोइना हेक्ता हाइजन ऑर्डर हैगद्रा इम्प्लीमेंट तौरीब मनपुर की गवर्नमेंट मकोइना चावना सोइबने अखोई फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन माइकैदगी सोइदे है माइकन वफम दुमगा आई थमजगे भारत की होम डिपार्टमेंट सिलप मिफम अदुमा फोक्सी यौजररोय मरमदी मकोइना चप चाबा मकोइ की पुदकी ना ngasi ख्वाइदगी हेन लुब तजासिदा बैरिक पिदकी मैजाव हेन थोरप याबा साप मै अखोई पेट्रोल हिजन बे याबगी उमम मंगजे तान बजे मसी ख्वाइदगी हेन अखोई लेबक थिबना हैबनुमा आई थमजगे दुगा होम सुबदा ngasi manipur da lan loidri haibajimaka ai thamjage maramdi ngasi tampak ta leiba koigi isine nok nga ko singi di tarik kunda thoki bu order du ki matung ina koi maximum kulai picket kare dubu mayam gi civil society mai स्टेट असिदा तंगु लेताबो फिबम पुरकनबा अमदी अयत अपन यावदना चथोक चसिन तौननबा लेंगांगना लौखतबा खोंथांगी सरुक अमा ओइना लंबी खरदा ngasiदगी मणिपुर स्टेट ट्रांसपोर्ट बस सिंग चेनबा अमदी हेलीकॉप्टर सर्विस हौख्रे सेक्यूरिटी की चेक्सिन थौरांगा लोइना इम्फालदगी सेनापति अमदी इम्फालदगी चुचानपुर चटकदबा मणिपुर स्टेट ट्रांसपोर्ट की बस सिंग अमदी इम्फाल एयरपोर्टगी लमथाखे पाउमी सिंगदगी फंगबा पाउगी मतुंग इना इम्फालदगी चुचानपुर तमना लाखिबा गाड़ी सिंग अदो सेक्यूरिटी की अकनबा सेक्शन थौरांगा लोइना चुचानपुर की कंबाइदा यौरखरे हाइरे अमदी इम्फालदगी सेनापति तमना चटखिबा बस अदो कांगपोक्पी डिस्ट्रिक्ट के गांगफिफाई यौरकपदा कुकी मियामना लंबी थिंगदुना चंगहनखिद्रे मफम अदुदा यामलबा मियाम थोलक्तुना अथिंगबा पीननबा होनबदा सेक्यूरिटीना टियर गैस सेल कापतुना तनखाइबदा खोंजंग अदुदा सरुक याखिबा मियोय कुल हेना सोखरे हाइरे मणिपुर प्रदेश यूथ कांग्रेस कमिटी ने सिंधुना ngasi मालेमगी नुपीबु इकाई खुनबा नुमित इंटरनेशनल वुमेन्स डे पांगथोखरे संदोंग अपर प्राइमरी स्कूल कुंबीदा पांगथोखिबा थोरम अदुदा यूथ कांग्रेस प्रेसिडेंट आनंद वाहेंगबम स्कूल अदुगी हेडमास्टर खांगेंबम इंद्र कुमार अमदी एजुकेशन एस डिपार्टमेंट दा डिप्यूटी इंस्पेक्टर ओइना थौपुबा मोरांगथेम मेगाचंद्रना मियामगे मयाई तंगबलदा सरुक याखे यूथ कांग्रेस प्रेसिडेंट आनंद वाहेंगबमना हाइखिबदा लमदम मसिगे नुपी ओइबिसिंगबो इकाई खुमनबा हाइबसे नहारोल अखोइगी तंगाई फद्रबा थौदांगने अमदे इमासिंगबो अखोइना नुसिना चाना थमगदबने अखोइबु चावननबा होनबदा थेंगनरखिबा अवाबा हार्ड वर्क्स करिगुंबा अमता सना नुपाना सिनबा यारोय हंदक थोकलिबा लेबाकी इरांग असिदा नुपी सिंगना लौरिबा थौदांग नुपा अखोइना ngamdoi हौजिक लेरिबा नुपी सिंगबो नुसिना थमदुना सिस्टम असी अखोइना पॉलिटिक्स खरा सेम मथौ तारे अमदे पार्टिसिपेटरी सिस्टम लेहंदुना नुपी सिंगबो एम्पावर तौसे नुपीदा इकोनॉमिक लिबर्टी लेहंदुना अखोइ थोंग मानना चटमिनसे बीजेपी आरएसएस ना नुपी इचे इमा सिंगदा चथरिबा थवोंग यूथ कांग्रेस कमिटी मणिपुरना येंगदुना लेरोय हाइना प्रेसिडेंट आनंद वाहेंगबमना फोंदोखे।
Malem Sinba Thungna ngasi pangthokliba International Women's Day gi saruk ama oina ngasi Mutum Sarma Devi na lujingduna Manipur Pradesh Mahila Congress Committee team amasho NSUI President Joyson Koho amade UNNSC gi executive members singa loinana lamdam masigi saknai rabe nupi singda khudol piduna ikai khumnaba utkhrei ngasi pangthokliba International Women's Day observation aduda ikai khumnaba utkraba saknai rabe nupi singri sing adudi O Landoni Devi ex MLA Khangabok Eshe CS Laibak Lotpi Devi, former Social Welfare, KSS Landoni Devi, Manipur State Kala Lifetime Achievement Award 2023, T. Ivecha Lever, Sultana Begum, Asa Walker, Tammi A. Wasak Kamkra Social Activist, Sadana Begum Hariba Kangalaba Nupi Singh Sida, Achamba Kudol Pot Piduna Ikai Khumnubu Utki Harib. Thawal District ki Lilong AC amasung Thawal AC ani ki marakta Thawal Durel mathakta sariba suspension thong ase hainingai leitana fibam sokle athuba matamda mari leinaba authority singna semjin biu haina maigai adunggi miyamna mari leinaba singi mafamda pungning chingsilatle loinana thong ase ngasidagi lanthok lansin thingjin khre haide thong adugi fibam maigai adugi club association amadi maira baibi sing yauna miyamna yengsilaba matungda miyamgi mihut siladuna Development Center for Health and Social Service Kaibung Wang Matag Bagi Secretary Wahidur Rahmana Paumi Singh da Fongdurakibada ngasi Lilong Esigi Kaibung Wang Mataba suspension thonggi akoibada leiriba leikai haibadi Kaibung Wang Mataba amadi Thawal Esigi Khekman Wang Mataba Makhai Lekai Leisang Them Kalimakhong Kaibul Makha Lekai Miyamgi apunba mifam ama pangthoktuna lekai asigi lifeline oiriba Kaibung Wang Mataba Leisang Them Kalimakhong suspension thong semjin nabagi matangda mifam ama pangthoktuna pendaba kaya phangthoknakhre suspension thong asi mari leinaba authority dasu matam kayagi mamangdagi semjin binaba haiduna lakpane chahi asigi February da Thawal DC da pangthokkiba mifam amadasu thong asigi phibam amadi semjin binaba aiba chirol pisunduna wakat kiba leikre adumakpo ngasi fawba mari leinaba authority dagi positive response leiraktabana maram oiraga miyam lanba yanadraba thong ase semjen bijuba fawba thingjelagani haina miyamna warep lobane thong ase thingjelabada maru aina school mahairoi singi khalaga miyamna kayarak donation tawduna kaya maru semjin bane adubo thong asigi main steel sing ase tatlaga turenda tasinbana maram oiraga miyamna sembada pangal thoktre thong asida miyoi kaya pothaduna makhong tekba asok apan kaya mayuk nabana maram oiraga thong asida hariba khudong thiba ase thoktana ba thong ase lekai miyamna thingjin bani haike thani haiduna 2021 gi PWD gyare RIDF scheme makhada lakhabni adubu mafam chai cha di habgi chai na bakitang leibana maram moraga thong adu hongala sagre adubu local MLA Alhaj Abdul Nasir Amadi ekhoigi honorable PWD Minister Govindas Konthojam masa lengbi rakuna hairiba thong asiri phibam yenglaba matungda amuka 2023 20 to 23 da lakpiraga hairiba thong si saba si thong si mohta belly bridge am sanaga gi damakta saba horam labne adu Manipur gi lairiba situation asina maram moraga hairiba thong si saba lek bibni thong si saba lek to matungda hairiba thong si chu yasalakta thong amasu belly bridge adu Sabali Purnamana Muraga, Lekai Praja, Haiba, Lekai Mari, Haibadi, Tawali Siki, Kaimang Mataba, Hanagi Honorable ex Chief Minister, Okromibu Bigi, Kendrani, Tawal Kendra, both Chaita, Honorable Chief Minister, Cameron Manga Lady, a Sigi, Sata Sing a Sigi, Amadi Praja, Yawabi, Yang Biraga, Mari Lenaba, Authority Natu Umtanda, Lengbira Kuna. Malemgi mafam kayada paksana pangthoknabagum Lilong Haurebi College ki Women Shell IQAC amadi NSS na susinduna International Women's Day celebration ni thoram ngasi college asigi multipurpose hall da pangthokhe for all women and girls right
technical problem ki dabak ngakpigani. Indian Red Cross Society IRCS Bishnupur District Branch ke President su oriba DC Bishnupur L Bikram ki mireng makhada International Women's Day observation ka mari lenena nongmagi oiba first aid training program sing district asigi tawbul amadi Bishnupur gi mafam anida ngasi pangthokre. District Administration Bishnupur amadi Indian Red Cross Society Bishnupur District Branch anina punna khutsamnana sinduna ngase tawbulda pangthokpa thoram maduda Indian Red Cross Society IRCS Bishnupur District Branch Publicity and Public Relation Committee ki Chairman su oriba SDO Nambol Tongbram Shyamkumar MCS Secretary su oriba Train First Aided Dr. Huidrom Roman Singh Tawbul Administrative Committee ki Chairperson Thoksom Ningthem Mane na athoiba mithungnen singoina sarugya ke Tawbul da laiba village level federation BLF ke nupi member singda first aid ki matang da takpi tambi ke loinena ngasigi thoram aduda wangang loi singna nupi oibi singbo ikai khumba utke Jingnaningai oiba mongda sirambe jingtham ningol thoksom ongbe matong lebe mihat yaningde misi asigi justice puthokpiyo haina wakatladuna Imphal West District ki manung chanba jingai maning leikai hekru makhongda changangai apunbana sinduna ngasi wakat mifam chathakre khongjang loi singna matong lebi mihata chenaba maraliba miyoi sing putho nupi hatpa mihatpa matong lebi mahakna matau lebi mihata chenaba mihatpa sing cherak pigadabani haina thaba plate card kya sing sizinaduna lauke athubada misi asida chenaba mihatpa sing puthoktuna cherak piyo haina so khongjang loi singna amadi imung manunggi miyoi singna phongdorake ai pasi kalengi tareni pamba numita malai khidabani 2024 chahi sida bagi surat loram matung tha ahumari kalam matung da aigi chanupi matawrubi asida malom da thakchom da hongmani magi mapuroi tomba magi imungi awaba problem mayam ai isenupa tombasina ma nupa ma oibagi thabengang sudaba makai ichan nupi sida adumati otpa naiba torpotigi ai ichan nupi da yamna tawba uhiba yadaba thabak kayam ai khengnaki numi adu aigi mari mata thokpa haitare singina khana chara yawdigi aigi chan nupi duna Thori pairaga lai thori an sirani hena lapu tumda aigi khanga chanaba aduna dada isi matolobi isi thori pairaga lae thori an sini hena amtula o haibadi aigi ayungata gari macha thoraga chalaga chanbi ji lori imaju bibi stop ni babaju chura loi dangairi aine chanupi duda ange bema nang gai gi thori an sidino Pogam dan napok patawai ni kai ginang adum khanbe abra nongai tawa kam le ju nabungoi koi takpa mayam ju leiri sagai na te ju mayam lei khungang ji maru bija ju mayam leiri nang haura pham sida nang kari ki tamde hangi maju wa ju kai nang gang jati masar khar pangja bani na ade ai sumak takat ra hangwa tamda ai gi chen pajina nang ai gi yutha chen piyo Si Malem gi nupi singi numit International Women's Day 2025 na lakpada langdam masigi ningol oibi singi mafamda Student Union of Kangaipak Suki Maikaidiki yaifa pauzil pirekle lamdam masigi ningol singna haktheng thengkhang kayada leibak asida singnarakpa amade apunbagi saktambu ngakpada akiba leitana thongna phana mayokna khiba puwari su sakhi oide ngasimak thengnariba lan asidasu lamdam asigi ningol singna achoba thodang lawduna mangjil kaya thaduna lagle loinana marai chaitharaklaba iramdam asigi semilon busho singkhatuna thamnana bahonabada achoba thodang lawre haukraba puwari ge mutpanai roidaba lamai kayada phaktoktuna amuk na hongnana irengubada iramdam asigi damak nupi oibisingna lawkhiba thodang ngasigi anoba mirolna nainaba mathau tare amade tungi mirolgi damak Fidam fam oinaraba chanura amamam oinanaba honarasi amasung iramdam masibo kaminarasi haba paujel ase leibak miyamda pirakle
38 AIU Inter University National Youth Festival March ki tang ahumda amadi tareta MET University Noida Uttar Pradesh handakta pangthokiba Manipur dagi MUC Manipur University of Culture na nupa nupi puna kunipa na participate togduna event taret pangthokiba aduda event marida first position take event amana second position take event amadana third position take event amada manga suba position take masida MUC na AIU da affiliate tobadagi solo dance Indian group song sport painting amadi live song da natana event kya da leptana first ta aduna lagle masida MUC na Manipur gi mingchat purakhiba mahairoi nupa nupi singda thagat wahai phongdokhe wafam ase MUC gi deputy register Dr. Laurembam Surjitna phongdokhibane Tranquility Club Tentha Hibung Thawal Sinduna Team Tara Tarukna Pulmari Thokna Khaidukuna Mamang Tha February gi tang kulum doidagi Tentha Hibung Ground da sanaba hokiba Second Tranquility Club Trophy led Irungbam Birlan Memorial State Level Open Table Tennis Ball Cricket Tournament 2025 ke ngasi sanakiba ahanba quarter final match da Maika Moising semi final jangkhre aduga aroiba league round da WCA wagai su mai paktuna quarter final jangkhre hare ngasi sanakiba aroiba league round match da WCA wagai na underdog warrior iring bungbo run 15 da maithiba piba ngamduna quarter final ki mafam ama kan mangamke WCA na toss ngamduna hana betting paikibada apiba over 15 sanakibada wicket mapan turaga apun baran jamuga kuni thoi lawngamke Underdog Warrior na target run adulong nanaba kanna sanazarabasho over 13 ga ball anida wicket 10 turaga supnatagi run jamuga supna taret khak lawba ngambadage maithiba nang hoke match asida ball nipal mayok nabada run 15 aduga over ahum langbada wicket ahum lawba ngamkiba Premanandana man of the match ke mana phangba ngamke Atopa ngasi sanakiba ahanba quarter final match amada Maika Moijingna KCC khangabokpo run 12 da maithiba piduna ahanba semi final match jangba ngamkhre Maika na toss ngamduna hana betting tawada apiba over 15 da wicket 5 turaga punna run jamaga humputara lawba ngamkhe Maika na thamlamba target adu handokna bahonabada KCC na pressure leina sanarakpada apiba over 15 mak Sanabada wicket mari turaga run jamaga yangkhai nipan khak lawba ngambadagi semi final changba ngamdana lehoke match asida ball 38 mayuknabada run nifu humdoi aduga over ahum langbada wicket ama lawba ngamkhiba Mohammad Aziz Khana man of the match hi mana phangke hayeng tang mapanda ani shuba quarter final match da Yumbu TQC Tentha amasung WCA wawagai ahum suba quarter final match da MK Singmairong amasung Dreams 11 Herok aduga Mari suba quarter final match da Ingoton 11 Khekman amasung Sonalika Konung mamangna sanagani hare Second YFC 5 aside men's state open football tournament 2025 yaripok yambem makhalaikai de laiba playground asida yamben football committee FYC na sinduna chathariba second FYC 5 aside state open football tournament 2025 ke ngasi sanakhiba quarter final ge ahum suba madi aroiba quarter final sanakibada ngasi sanakhiba ahum suba quarter final team sing adude Nelson FC amadi Victoria FC anina sanakhe match asida apiba matam phawbada goal amamam chanaduna draw oikibana penalty shoot out kaunakhe penalty kaunaba aduda Nelson FC na Victoria FC bu mari anida maithiba piduna semi final changmangamkhre aduga aroiba quarter final match sanakhiba team singna Amubi FC amadi Kova FC anina sanakhe
टीम अनिना यामना फजना सानाखिबना अपीबा मतम अदु फाउबा गोल अमता चनबा ngamdana ड्रॉ ओइखे हाइरदुना टीम सिंग अदुना अनिसुबा पेनाल्टी शॉट आउट काउना खिबने हाइरे पेनाल्टी काउनबा अदुदा कोबा एफसीना अमुबी एफसीबु मरी अनिदा माइथिबा पीदुना कोबा एफसी सेमीफाइनल चंखे हारिबा टूर्नामेंट असिगी अहानबा सेमीफाइनल मैच लागिबा मार्च की तांग 10 दा सानरगनी हारे हौजिक अरोइबदा मरोइबा पाउसिंग अमु हना पिजरे फोक्स न लुचिंगदुना सेनापति फाउबा चटकदबा पीस रेले सिक्योरिटी फोर्स न थिंगदुना सेकमाइदेगी हेलनख्रे कुकी सिंह तालिबा सेपरेट एडमिनिस्ट्रेशन अमदी यूनियन टेरिटोरी असे ओरोइदबा वाफमनी हाइना यूनियन होम मिनिस्टर अमित शाह न फोंदोख्रे मालेम की नुपी की नुमित पालन मरी लेना प्रेसिडेंट द्रौपदी मुर्मुना याइफा पाउजल पिरकले इम्फालदगी सेनापति फाउबगी पीस रैली अदु पंथुंगफम यौब ngamखिद्रबसु फोक्स अमदी मणिपुर मियामगी ओइनदे अचौबा माइ पाकपा मनि हाइना टीएस मनिहारन फोंदोख्रे स्टेट असिदा तंगु लैताब फिवम पुरकनबा अमदी अयेत अपन यावदना चथौ चसिन तौननबा लैंगाकना लौखटपा खोंथांगे सरुक अमा ओइना लंबी खरदा ngasiदगी बस सिंग चेनबा अमदी हेलीकॉप्टर सर्विस हौख्रे अमदी मणिपुर प्रदेश यूथ कांग्रेस कमिटी न सिंदुना ngase मालेमगी नुपीबु इकाई खुमनबा उत्पा इंटरनेशनल वुमेन्स डे पांगथोख्रे ngasi mami TV na sandok chaba Manipuri prime time news matang sida lusinjere mayambu mukha na khurumjare